ꯁꯝꯐꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯅꯍꯥꯟ ꯄ꯭ꯔꯦꯡꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯦ ꯆꯥꯝꯊꯣꯛꯅꯕꯁꯨ ꯂꯥꯛꯏꯅꯦ Okay. ꯉꯁꯤꯁꯦ ꯀꯩꯅꯣꯅꯦ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯏꯆꯟꯅꯨꯄꯤ ꯑꯦꯛꯖꯥꯝ ꯂꯩꯌꯦꯕꯀꯣ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯍꯥꯟꯅ ꯑꯩ ꯏꯆꯟꯅꯨꯄꯤꯁꯦ ꯊꯤꯜꯂꯅꯤ ꯑꯗꯨꯒ ꯊꯤꯜꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯅꯍꯥꯟ ꯄ꯭ꯔꯦꯡ ꯇꯧꯔꯒ ꯃꯉꯣꯟꯗ ꯀꯞꯍꯟꯈꯤꯕꯗꯣ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯒꯤꯐ ꯑꯃ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯕꯦꯔꯣꯟ ꯍꯣꯏ ꯅꯥꯎꯕꯃꯩ ꯍꯣꯏ ꯂꯥꯏꯌꯣꯟ ꯍꯣꯏ ꯇꯥꯇꯣꯟ ꯍꯣꯏ ꯃꯣꯏꯁꯦ ꯎꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯈ꯭ꯋꯥꯏ ꯊꯦꯡꯅꯅꯤꯡꯕꯗꯤ ꯕ꯭ꯔꯣ ꯁꯆꯤꯟꯀꯔꯅꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯅ ꯊꯦꯡꯅꯅꯤꯡꯕꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯆꯠꯂꯒ ꯀꯅꯥ ꯀꯅꯥ ꯊꯦꯡꯅꯕꯅꯣ ꯌꯦꯡꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯗꯕꯤꯗ ꯐꯖꯅ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯆꯠꯄꯨꯗꯤ ꯆꯠꯀꯦ ꯑꯗꯨ ꯄꯋꯥꯔ ꯕꯦꯡꯛ ꯂꯣꯏ ꯄꯨꯗꯣꯏꯅꯤ ꯄꯨꯡ 3 ꯆꯨꯞꯅꯅꯦ ꯑꯩ ꯐꯝꯃꯨꯗꯣꯏꯁꯦ ꯒꯥꯔꯤ ꯊꯧꯗꯗꯤ ꯁꯥꯡꯗꯣꯛꯀꯦ ꯍꯣꯔꯦꯟ ꯒꯥꯔꯤ ꯊꯧꯕꯅꯤꯅ ꯉꯥꯗꯣ ꯕꯖꯥꯔ ꯊꯣꯛꯁꯤ ꯄꯨꯡꯗꯣ ꯃꯥ ꯊꯣꯛꯄꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕꯀꯣ ꯄꯨꯡ 3ꯗꯣ ꯅꯪ ꯀꯩꯗꯧꯔꯒ ꯂꯦꯜꯂꯤꯅꯣ ꯄꯨꯡ 3 ꯃꯥ ꯉꯥꯏꯔ ꯂꯦꯜꯂꯤꯅꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦꯕꯗꯣ ꯀꯩꯗꯧꯔꯒ ꯂꯩꯒꯦꯕ ꯐꯣꯟ ꯃꯦꯠꯂ ꯂꯩꯕ꯭ꯔꯥ ꯐꯣꯟ ꯃꯦꯠꯂꯒ ꯐꯝꯃꯒ ꯋꯥ ꯆꯥꯔꯒ ꯋꯥ ꯃꯇꯞ ꯑꯃ ꯄꯞ 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 ꯑꯗꯨ ꯁꯥꯏꯔꯒ ꯃꯨꯞꯁꯤꯟꯈ꯭ꯔꯅꯤ ꯂꯝꯁꯥꯡ ꯊꯧꯗꯣꯏꯅꯤꯅ ꯃꯌꯥꯝꯒꯤ ꯀꯞꯆꯦꯠꯄꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯂꯛꯑꯦꯗꯣ ꯑꯃꯨꯛ ꯁꯤ ꯀꯩꯅꯣ ꯃꯅꯤꯡꯗ ꯒꯥꯔꯤ ꯃꯅꯤꯡꯗ ꯁꯤꯜꯚꯤꯌꯥ ꯍꯦꯜꯃꯦꯠ ꯑꯃꯨꯛ ꯎꯞꯁꯤꯜꯂꯨꯗꯅ ꯍꯦꯜꯃꯦꯠ ꯎꯞꯁꯤꯜꯂꯨꯗꯅ ꯈꯪꯉꯣ ꯉꯥꯏꯔꯝꯃꯒꯦ ꯋꯥꯅ ꯉꯥꯏꯔꯝꯃꯒꯦ ꯐꯖꯅ ꯏꯔꯝꯃꯣ ꯑꯗ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯈꯥꯝꯕꯅꯦꯕ ꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯉꯥꯏꯅꯦꯕ ꯏꯆꯟꯅꯨꯄꯤ ꯑꯦꯛꯖꯥꯝ ꯊꯣꯛꯂꯛꯄ ꯉꯥꯏꯅꯦꯕꯀꯣ ꯁꯤꯁꯦ ꯐꯤꯁꯤꯁꯨ ꯆꯩꯁꯨ ꯁꯇꯤꯟꯁꯤꯁꯨ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯁꯦꯝꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯏꯆꯟ ꯑꯟꯖꯂꯤ ꯑꯍꯩꯕꯝꯑꯅꯀꯣ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯃꯣꯏ ꯆꯤꯆꯦ ꯍꯣꯏ ꯃꯣꯏ ꯆꯤꯆꯦ ꯍꯣꯏ ꯑꯗꯒꯤꯗꯤ ꯃꯣꯏ ꯃꯅꯥꯎꯄꯤ ꯍꯣꯏ ꯇꯧꯔꯒ ꯍꯧꯖꯤꯛ ꯆꯥꯅꯕꯗꯒꯤ ꯀꯩꯗꯩ ꯃꯌꯥꯝ ꯄꯤꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯏꯀꯥꯏꯕꯨ ꯏꯀꯥꯏꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯕꯥꯅꯤ ꯈꯛꯇꯪꯅ ꯆꯥꯗꯣꯏꯅꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯗꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯕꯨꯡ ꯑꯣꯏꯗꯣꯏꯅꯦ ꯈꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯅꯛꯄ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒꯗꯤꯀꯣ ꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯃꯣꯏꯅ ꯑꯦꯛꯖꯥꯝ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯤꯔꯛꯏꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯉꯁꯤ ꯈꯛꯇꯪ ꯅꯝꯃꯦꯀꯣ ꯍꯥꯏꯗꯤ 이주 이까이 그야 되는 건데 수많이 저럭버지 시는 싹니 싹부디 자부디 자리에도 아니 마땀도 뿡 어흠 줍는 아이 레벨도 뭐좀 누시비드나 하이다 그나 비샤누샤 좀 한질라게 곧게 아주 좀 야수야데 땡큐 코이나수 안가멍한바 하행 까리까리 노면 또봉한 보이지게 lamsang thauruबगी saksidि mai tare थालेबाक्तै मालरोइसिदि अंगौबुसुनते आइगिसिदि अमुबनिना थालेबाक हाइबे याद्रे यमना नान प्रेंग तौरुबगी कपफनबगी गिफ्ट अमा इचनपिगिदमक लैबियोना मैमना याम कन्ना हाइरकदो आइनासु दुम मैमना हाइदिङाइ लैगेन दुम खल्लेबको अदो आइदि फुरिट फिरोन के का लैबिदुदि आइबिदो पैसा पाइदबनिना मबुङ लाइरबनिना ngamdre दुदुना ngamjaba khरा चन्दसिजे आइना खुदोल तौरगे मैम दुदि भिडियोसि ꯀꯩꯅꯣ ꯇꯧꯔꯣꯒꯤ ꯄ꯭ꯔꯦꯡ ꯇꯧꯔꯒ ꯀꯞꯍꯜꯂꯨꯕꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯁꯝꯐꯥ ꯃꯌꯥꯝꯁꯦ ꯃꯥ ꯉꯁꯤ ꯄꯨꯂꯞ ꯐꯥꯍꯜꯂꯅꯤ ꯑꯗꯨꯒ ꯀꯣꯏꯕ ꯄꯨꯔꯅꯤ ꯑꯃꯃꯝꯇ ꯐꯥꯍꯟꯗꯕꯤꯗꯀꯣ ꯁꯤ ꯄꯥꯝꯕ ꯄꯥꯝꯗꯕ꯭ꯔꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯝꯇ ꯍꯥꯏꯗꯣꯛꯈ꯭ꯔꯣꯁꯦ ꯁꯝꯐꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯑꯃꯨꯛꯀ ꯀꯞꯄꯤꯔꯣ ꯑꯗꯨꯗꯤ ꯁꯤꯅꯒꯗꯤ ꯇꯣꯛꯄ ꯌꯥꯒꯤꯔꯣꯏ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ माजे कनो तौदुने मैम हाइदी नावबमई होय अदगिदी करी
Sachin Kardi hoi yaubra yaudabra khangde salakan khangani adu Baron hoi kai hoi je moi je kano tawbaneba ko street food am fammi habdo moi front line da mating pan bagi da makta street food am fammi habdo adu gi manakta ngasi sat ke tawbani ma ji pubi gi tawbaneba ko ado ne Soalnya padi pasar ya, mom teng nan padi ba. khang ai ju nga tang sum phajin mani ka darage ai ba nga ho ba da na he Bro Morambaga Noma live tha ba ko itaimu ulake na ngai lei ba do adu du ga you know I kano dara Ai sum phagi deliver cái ek ta lu hong cái không có thấy có sai cái sina ma adu ge ai ko no tau ai hoi ko ti ke na ha ke sana Bro jinu ti gi lei bro sida lei ya Giling bra Tabak ya doki matik sille mi ku ya mam ne ta ton le re sre kang le piar le re sida na la on le re mi me am le ta sille Chào chào đừng Sơn nó pi nè để có xài ấy cái xài ta hay lấy cái máy xem phục được người thời tay mà đi lấy cái gì đó Đấy, đó. Nahan prieng di matang da khoi ji samthok na su lai ne pha tham ne ma thai de ga nahan prieng chhe dai khara ki bai dai ju khan dai nak re sau no shi wa no shi sau dai ju dai ju khang de ba khai de su ne bi lo khai de ne bi ju khai chen ma ne to bi do to na ko dai kai lo de bai de le ba de khang bra khang de ai de i sai chhe dai min do ma ro bi tik to la ni de ko da Facebook tra ba a be su blog shi ngi ba se lau shi da ma support to view he ne na bai pa po na bai ta de ko adu ko khoi te ma gi ga Sophia Waldo Sophia Waldo này khôi thế này thế bây giờ này tôi làm support view cái gì này bữa nào có mình là chỉ bữa nào ngoài mình là chỉ bữa nào hình mình là chỉ đây tôi cái action view tôi làm view tôi mà hậu riêng view tôi mà tăng đồng tao sắc là cái action riêng view mà hậu riêng view mà làm đặc view quay cho rẻ quá mà thằng nó bữa là gì rồi mà thằng bạn bữa là gì nó ok Bora hole re koi bro slai ba ko oi yam thabak sin man da na kan tawre ka si je aduna koi bro hi channel ha tare abem bisnu blog se sisu mayang na hai tare mayang akoi ju ere je mayang support ni aduga mayang support jaw na channel mai mu ji ka suya ngam da ba akoi ju mayang support aduna mayang support tok selo akoi support lo ri adu mayang sim pham ji la piu ko video yeng mayang ju hai tare ne akoi san to boi na dai on ka rom poro कोई अभी भी इसमें प्रोग्राम शो सब सब लाके मैम जो लाचलो सब काम आउट प्रोग्राम से गए रे तुम काय रे जा रे ना मैम ने सीधा अभी भी प्रोग्राम शो सपोर्ट हुआ सब्सक्राइबर जाने वो करना बा क्या पता नम चलो अदम नोटिफिकेशन ला पता तक कोलान में सामने thank you like se pai da gi mamba jaga do ore bro thabak tawi je ko ai taran je mai nga Itu mayam itu, blog itu mayam support to view. Ini yang view itu recover tahu re. Mayam itu support to view. ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨꯗ ꯆꯠꯂꯒ
ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯇ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯗꯨꯝ ꯆꯠꯂꯒ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯃꯤꯟꯅꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯆꯠꯂꯒ ꯆꯥꯕꯤꯌꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯟꯕꯗꯀꯣ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯕꯗ ꯃꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯂꯣꯏ ꯐꯥꯎꯔꯦꯗꯅꯀꯣ ꯐꯥꯎꯔꯦ ꯑꯗꯨꯝ ꯄꯣꯡꯉꯝꯗꯧ ꯈꯣꯠꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏ ꯂꯣꯏ ꯆꯝꯃꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯣꯠꯅꯕ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯇꯧꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯆꯠꯂꯒ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯆꯥꯕꯤꯌꯣ ꯑꯗꯨ ꯑꯆꯥꯄꯣꯠ ꯀꯩꯀꯥꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏ ꯍꯥꯎꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ